ꯔꯤꯝꯁꯇ ꯂꯥꯌꯦꯡꯕꯁꯤꯡ ꯃꯊꯪ ꯁꯤꯔꯛꯄꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯄꯦꯁꯦꯟ ꯄꯥꯔꯇꯤꯅ ꯐꯨꯕꯗ ꯗꯣꯛꯇꯔ ꯑꯃ ꯐꯤꯕꯝ ꯂꯨꯅ ꯁꯣꯛꯂꯦ, ꯍꯣꯁꯄꯤꯇꯥꯜ ꯑꯀꯥꯏ ꯇꯣꯏꯊꯣꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯄꯨꯡ ꯐꯥꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯣꯏꯔꯤꯕ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯃꯊꯪ ꯑꯅꯥꯕ ꯁꯤꯖꯤꯜꯂꯛꯄꯗꯒꯤ ꯄꯦꯁꯦꯟ ꯄꯥꯔꯇꯤꯅ ꯃꯤꯍꯥꯠ ꯄꯨꯡ ꯑꯣꯜꯂꯦ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ꯫ ꯄꯦꯁꯦꯟ ꯄꯥꯔꯇꯤꯅ ꯐꯨꯕꯗ ꯗꯣꯛꯇꯔ ꯑꯃ ꯐꯤꯕꯝ ꯂꯨꯅ ꯁꯣꯛꯂꯦ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯄꯣꯠꯂꯝ ꯀꯌꯥꯃꯔꯨꯝ ꯊꯨꯒꯥꯏꯗꯨꯅ ꯑꯃꯥꯡꯗ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯔꯤꯝꯁꯇ ꯑꯉꯥꯡ ꯎꯅꯅꯕ ꯊꯥ ꯑꯁꯤꯒꯤ 13 ꯆꯤꯡꯁꯨꯕꯝ ꯑꯣꯡꯕꯤ, ꯅꯣꯡꯊꯣꯡꯕꯝ ꯃꯥꯟꯖꯨ ꯆꯍꯤ 33 ꯃꯄꯨꯔꯣꯏꯕ ꯆꯤꯡꯁꯨꯕꯝ ꯅꯤꯔꯥꯟ ꯀꯧꯕꯤ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨ ꯑꯉꯥꯡ ꯎꯅꯅꯕ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤ꯫ ꯑꯗꯨꯒ ꯄꯨꯡ 2:30 ꯇꯥꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯎꯅꯗꯨꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯒꯤ ꯄꯨꯊꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯒꯤ ꯄꯨꯊꯣꯔꯛꯄꯗ ꯃꯇꯝꯗ ꯃꯟꯖꯨ ꯋꯥꯈꯜ ꯅꯤꯡꯊꯤꯅ ꯇꯥꯈꯤ ꯑꯃꯗꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨꯁꯨ ꯈꯣꯝꯂꯥꯡ ꯏꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5:30 ꯇꯥꯔꯛꯄꯗ ꯏ ꯍꯥꯊꯔꯛꯄꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯤꯟꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯟꯖꯨꯒꯤ ꯑꯉꯥꯡ ꯈꯥꯎꯁꯨ ꯂꯧꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 3 ꯇꯥꯕꯗ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯒ ꯃꯟꯖꯨ ꯅ꯭ꯌꯨꯔꯣ ICUꯗ ꯄꯨꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯏ ꯕꯣꯇꯜ 5ꯁꯨ ꯀꯥꯞꯈꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 2:30 ꯇꯥꯕꯗ ꯃꯟꯖꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯈꯤ꯫ ꯄꯥꯎꯗꯨ ꯍꯦꯛ ꯇꯥꯕꯒ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯈꯨꯁꯥꯎꯅꯔꯕ ꯄꯦꯁꯦꯟ ꯄꯥꯔꯇꯤꯅ ꯔꯤꯝꯁꯇ ꯊꯣꯝꯖꯤꯟꯈꯤ꯫ ꯃꯤꯑꯣꯏ ꯈꯔ ꯈꯟꯒꯠꯂꯒ ꯔꯤꯝꯁꯀꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯁꯥꯡꯅ ꯆꯪꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯀꯤ ꯑꯣꯐꯤꯁ ꯌꯥꯎꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯔꯨꯛ ꯀꯌꯥꯃꯔꯨꯝ ꯑꯀꯥꯏ ꯇꯣꯏꯊꯣꯛꯍꯟꯈꯤ, ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯟꯖꯨꯕꯨ ꯂꯥꯌꯦꯡꯂꯝꯕꯅꯤ ꯍꯥꯏꯕ ꯗꯣꯛꯇꯔ ꯑꯃꯕꯨꯁꯨ ꯐꯨꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯌꯥꯝꯅ ꯐꯨꯕꯗꯒꯤ ꯁꯣꯛꯂꯕ ꯗꯣꯛꯇꯔ ꯑꯗꯨ ꯍꯧꯖꯤꯛ ICUꯗ ꯊꯝꯗꯨꯅ ꯂꯥꯌꯦꯡꯂꯤ꯫ ꯃꯟꯖꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯨ ꯍꯧꯖꯤꯛ ꯅ꯭ꯌꯨꯔꯣ ICUꯗ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯄꯦꯁꯦꯟ ꯄꯥꯔꯇꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯟꯖꯨ ꯂꯥꯌꯦꯡꯕꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕ ꯗꯣꯛꯇꯔꯒꯤ ꯂꯥꯏꯁꯦꯟꯁ ꯀꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯟꯖꯨꯒꯤ ꯑꯄꯣꯛꯄꯤ ꯅꯣꯡꯊꯣꯡꯕꯝ ꯁꯃꯥꯅ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯩꯍꯧꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯕꯗ ꯑꯉꯛꯄ ꯄꯣꯛꯏ꯫ ꯍꯤꯔꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯅꯨꯄꯤ ꯈꯔꯅ ꯐꯦꯁꯇꯨꯟ ꯄꯥꯏꯗꯨꯅ ꯃꯊꯧ ꯆꯦꯛꯁꯤꯟꯗꯕ ꯗꯣꯛꯇꯔ ꯊꯕꯛ ꯂꯧꯊꯣꯛꯎ, ꯗꯣꯛꯇꯔ ꯑꯣꯏꯕꯒꯤ ꯂꯥꯏꯁꯦꯟꯁ ꯀꯛꯎ ꯍꯥꯏꯕꯅꯆꯤꯡꯕ ꯈꯨꯜꯂꯥꯎ ꯀꯌꯥꯃꯔꯨꯝ ꯂꯥꯎꯔꯗꯨꯅ ꯋꯥꯀꯠ ꯈꯣꯡꯆꯠ ꯑꯃ ꯆꯠꯈꯤ꯫ ꯋꯥꯀꯠ ꯈꯣꯡꯆꯠ ꯑꯗꯨ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯔꯤꯝꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯈꯤ꯫ ꯇꯨꯡꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯁꯤꯠ ꯑꯦꯟ ꯄ꯭ꯔꯣꯇꯦꯁꯠ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯏꯔꯤꯜꯕꯨꯡ ꯕꯥꯃꯣꯟ ꯀꯥꯝꯄꯨꯗꯒꯤ ꯌꯥꯝꯕꯦꯝ ꯁꯟꯖꯣꯏ ꯆꯍꯤ 50 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯋꯥꯏ ꯀꯨꯂꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯉꯔꯥꯡ ꯔꯤꯝꯁꯇ ꯂꯥꯌꯦꯡꯕ ꯍꯜꯂꯛꯄꯗ ꯁꯤꯈꯤꯕꯗꯒꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕꯗ ꯌꯥꯝꯕꯦꯝ ꯁꯟꯖꯣꯏ ꯔꯤꯝꯁꯇ ꯄꯨꯈꯠꯂꯛꯈꯤ꯫ ꯗꯣꯛꯇꯔꯅ ꯇꯦꯁꯠ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯤꯖꯜꯠ ꯉꯥꯏꯕꯗ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯃꯌꯨꯝꯗ ꯍꯟꯕꯒꯤ ꯗꯤꯁꯆꯥꯔꯖ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯔꯛꯈꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯇꯦꯁꯠꯀꯤ ꯔꯤꯄꯣꯔꯠ ꯂꯥꯛꯂꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯈꯨꯗꯛꯇ ꯑꯃꯨꯛ ꯔꯤꯝꯁꯇ ꯄꯨꯈꯠꯂꯛꯈꯤꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯅꯥꯕ ꯑꯗꯨꯅ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯍꯥꯞꯈꯤ, ꯂꯣꯏꯅꯅ ECGꯅꯆꯤꯡꯕ ꯇꯧꯅꯕ ꯆꯦꯟꯅꯔꯤꯉꯩ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯇꯥꯔꯛꯄꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯣꯏꯁꯥꯎꯅꯔꯕ ꯄꯦꯁꯦꯟ ꯄꯥꯔꯇꯤꯁꯤꯡꯅ ꯏꯔꯥꯡ ꯍꯧꯔꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯦꯁꯦꯟ ꯄꯥꯔꯇꯤ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ, ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯈꯠꯅ ꯆꯩꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝ ꯏꯔꯥꯡ ꯍꯧꯔꯛꯄꯅꯆꯤꯡꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯌꯣꯜ ꯈꯔ ꯑꯁꯤꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯄꯦꯁꯦꯟ ꯄꯥꯔꯇꯤ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯈꯤ꯫ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯃꯊꯧ ꯇꯧꯕ ꯂꯦꯞꯈꯤꯕꯗꯒꯤ ꯔꯤꯝꯁꯇ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯔꯨꯕ ꯑꯅꯥꯕꯁꯤꯡ ꯄꯨꯈꯠꯂꯛꯂꯤꯕ ꯀꯦꯖꯨꯋꯦꯂꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯁꯤꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯡ ꯃꯁꯛ ꯐꯥꯎꯕ ꯎꯕ ꯐꯪꯗꯦ ꯍꯥꯏꯅ ꯄꯦꯁꯦꯟ ꯄꯥꯔꯇꯤꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯑꯉꯥꯡ ꯎꯅꯕꯗ ꯃꯃꯥ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯐꯨꯔꯝꯕꯒꯤ ꯔꯤꯝꯁꯇ ꯑꯅꯥ ꯂꯥꯌꯦꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯈꯨꯗꯛꯇꯒꯤ ꯂꯦꯞꯈ꯭ꯔꯦ꯫ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯂꯤꯕ ꯔꯤꯝꯁꯀꯤ ꯁꯤꯅꯤꯌꯔ ꯗꯣꯛꯇꯔ ꯑꯃ ꯐꯨꯔꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯈꯨꯗꯛꯇꯒꯤ ꯑꯅꯥ ꯂꯥꯌꯦꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯦꯞꯂꯦ ꯍꯥꯏꯅ ꯔꯤꯝꯁꯀꯤ ꯇꯤꯆꯔꯁ ꯑꯦꯟড ꯃꯦꯗꯤꯀꯦꯜꯁ ꯑꯣꯐꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯔꯤꯝꯁꯇ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯂꯤꯕ ꯁꯤꯅꯤꯌꯔ ꯗꯣꯛꯇꯔ ꯑꯃꯗ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯃꯔꯥꯜ ꯄꯤꯁꯤꯟꯗꯨꯅ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯝꯕꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ꯫ ꯗꯣꯛꯇꯔ ꯐꯨꯔꯝꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯔꯤꯝꯁꯀꯤ OPD, ꯏꯃꯥꯔꯖꯦꯟꯁꯤ ꯔꯨꯇꯤꯟ OT ꯑꯃꯗꯤ
PME na singba service puna makudak tagi lepre Doctor Furambada Sienari Sing Park Matik Sabasarak Pangan Magaludina Doctor Singbu Matau Ningtina Pangtok Sabayana Bagi Torang Lokotriba Fauba Makatana Kongjang Sangshin Kigani Adumina Hana the Rims the admit Taudun Lady Patient Singdi Makatana Adumak Layan Kigani Rims ki authority na FIR ama lakholaga Dr. Furambada Sienaba Sing Matak legal action Lakadabani Rims complex Manungda healthcare providers sing aso engami yaudana Matau Pangtok Pangaman Gadabani Yumpam Yaudaba Moral Care Doctor Singi Matak Pishinduna social media da Sandurakli Begi Matang the Rims authority na Singdokadabani Amaso security ki asweba Laki Begi Matang the Rims ki authority na Mapung Pana inquiry Satakadaban Heidi Amarum the Rims the Toki Bataudo Duga Mari Lenana Matau Daba Torang Punam Lagani Haina Institute Sigi Media Sil Tadorak Pasio Lamana Fundorakli Sholasina Hai Angang Unabada Nupi Amalakida Bigi Matang Noaita Fundorakli Adomainamak Rimski Professor Amada Kutabaga Luina Hospital Gilantuma among Ata one Bigi Tawang Akan Mamona Condemned Hedi Manipur Medical Council Inquiry Committee Same no Kudak the Ticket Kadabani Regional Institute of Medical Science Rims Hospital Aten Mamatamgi Manung the Mio Manga like Hidabigi Tawang Youth Forum for Protection of Human Right na Condemned Torokli. Forum Masina Tadorak Pas Chirolamana High, Rims na Matok section the Badagi laying Balakma Mi Sibigi Tawdok to in a Tokli. Masina Maram Oiraga Miam the Mi Paiba some sing Nabapokali. Matamama the Quaidigi Maming Leva Institute Nihain Launaramba Rims that Miamna Tamlamba Tazaba Mangslaki. Institution na Matau Masakang but Doctor Puthokli Brana Tragana, Matau Nintina Taudra Brahabi Wang Amot Tulakli. Medical practitioners in a private hospital single Lautuna Langaki hospitals in the Matau Nintina Pangtok Maramna, Lanai Lang Sanction the Senong Sound Loraga Layang Bigi, Tawong Shatarabra Habi Wopum Masutulakli, Panamashina Maramoiraga. Manipur Medical Council State Government Amadi Rims Authority na Manipur Medical Council Act 2009 Section 13 amasum Manipur Medical Council Rules 2013 gi Rule 45 ki makada Independence Inquiry Committee amasem dunu khudak tiket kadabani Inquiry Committee na phanglakpa report adu Apiba matamgi manungda miyam khangna lathokadabani mathau section da doctor administrator amadi officials singi mathakta action lakhokadabani laikhidraba victims singi imung manungda matik saba compensation pigadabani hari Pia lenga na irang sigi waroisin purakpagi muhuta matam lenbagi mawong na thabak tawduna leide diren Haukiba saying listening ani ka kungo humdogi me humdigi tholak liba irang asina maram oiraga state asida pia lenga lakiba tha tare ni pansure dubu pia lenga asina irang asigi horakum ningthina thidoktuna waroisin purakna bo honabagi mahuta ngya ki matam lenbagi mawong na thabak tawduna leide masi yamna lebak thibani haina ngasi UCM na sinduna athauba taragani pangi yatapam oiriba kekrupata langban haitha laitha tambagi thorong mari lenana UCM gi president YK Direna phungdokhe mana makata Hibada, Haukiba Sahi English Singaniga Amagi Zungi Tawdok, Iramda Masigi, Namkai Emasum upon Bagi Saktam Ngana Honavada, Tawana Ponta Pikrava, Atauba, Taubisingi Mapamda, Arreba Langban, Haita, Laita, Tambagi Toramasi, Mausagum, Nakaidana, Levak Miam Galoina Ngasi, Sipangtokani. Lambda Masigi the Mak Tawana Ponta Pikrava, Atauba, Atawishing the Salamba, Likla Maduda, Ngasisu UCM na Satna Bohonari. Manipur gi apun basaktam ngakna bangasi su lepa laitana iramda masigi miyamna loinana sanction minari masiguma tanja asitanga sisu Manipur gi apun bagi saktam da kanglup khara gi mekedi natragana India lenga ki mekedi gi Manipur thugaina basing narak paleptri maramaduna laiminari ba kanglup furup khudimagna Manipur gi oiri ba phima masi khangmina ba masangi apun ba Manipur ma sagana ba hona ba laiminari ba kanglup kunthraga mari kunthraga mangasi gi oiba apun ba ama mathoktai madu natrabadi aikhogi apun bagi saktam kaihan ba Mapanagi Hajilak Atopa Kanglu Furup Singna, Lamnamasi Tugaina Bohonarakpada, Kulai on a season Narakani. Isteras the Sin Koki Narakoti Orisina, Yellow Mission Landarak Libasi Sahi any Helaglaba Pawada, India Langan Iran solution Bohonavigi Muhuta, Yangduna lady. Kanglup Masiel gi marakta nungsinadana ba amadi kanglup singasi khatnabani haibasida puthokduna lenga amagi lokhatpham thokpa thaudang lokhataba haibasi lamdam asigi yellow missing gi oina khwaidigi lebak thibani irang asina maram oiraga state asida pia lenga kleirabasu irang asi lusinana bo honabagi mahut miyamna mayuknariba awaba singasi karamna kokongani haina khanbagi mahutta kumai romna mai onsinduna miyam asibu karisu leitana khanduna leidi Miyamna haha lauraba matam IDP lising humfu humdran awasi thingkhre liba masum irang asina miyo kya gi punsi pikamna khraba kya
ꯑꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯀꯔꯤꯃꯠꯇ ꯇꯧꯗꯨꯅ ꯅꯥꯊꯩꯔꯒ ꯂꯩꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ ꯄꯤꯌꯥꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯕꯨ ꯅꯥꯊꯩꯗꯨꯅ ꯀꯨꯝꯃꯩꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯈꯤ AR ꯑꯦꯇꯦꯛ ꯇꯧꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯊꯥꯡꯒꯗ ꯀꯦꯟꯗꯜ ꯂꯥꯏꯠ ꯔꯦꯂꯤ ꯆꯠꯈ꯭ꯔꯤ ꯊꯥ ꯑꯁꯤꯒꯤ 18ꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯇꯤꯗꯤꯝ ꯂꯝꯕꯤꯒꯤ ꯅꯝꯕꯣꯜ ꯁꯕꯜ ꯂꯩꯀꯥꯏꯗ 39 ꯁꯨꯕ ARꯒꯤ ꯀꯦꯟꯕꯣꯏ ꯑꯃꯗ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ARꯒꯤ ꯄꯥꯔꯁꯟ ꯑꯅꯤ ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯃꯉꯥꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ MLA ꯇꯤ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯂꯨꯆꯤꯡꯗꯨꯅ ꯊꯥꯡꯒꯗ ꯀꯦꯟꯗꯜ ꯂꯥꯏꯠ ꯔꯦꯂꯤ ꯆꯠꯈ꯭ꯔꯤ ꯂꯣꯏꯅꯅ ꯔꯦꯂꯤ ꯑꯗꯨ ꯀꯩꯔꯦꯟ ꯐꯥꯕꯤ ꯂꯝꯈꯥꯏꯗ ꯂꯣꯏꯁꯤꯟꯈꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯕꯦꯅꯔꯒꯤ ꯃꯈꯥꯗ ꯆꯠꯈꯤꯕ ꯀꯦꯟꯗꯜ ꯂꯥꯏꯠ ꯔꯦꯂꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ MLAꯅ ꯍꯥꯏꯈꯤꯕꯗ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯊꯋꯥꯏ ꯀꯠꯈꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯄꯤꯜ ꯇꯧꯏ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯅꯝꯕꯣꯜ ꯁꯕꯜ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ AR ꯄꯥꯔꯁꯟ ꯑꯅꯤ ꯂꯩꯈꯤꯗꯕ ꯑꯃꯁꯨꯡ ꯃꯉꯥꯅ ꯁꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯀꯦꯟꯗꯜ ꯂꯥꯏꯠ ꯚꯤꯖꯤꯜ ꯑꯃꯁꯨꯡ ꯄꯤꯁꯐꯨꯜ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯄꯥꯡꯊꯣꯛꯈꯤ ꯔꯦꯂꯤ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6:30 ꯇꯥꯕꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯥꯎꯟ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯂꯒ ꯇꯨꯏꯕꯪꯒꯤ ꯄꯤꯁ ꯒ꯭ꯔꯥꯎꯟꯗ ꯂꯝꯊꯨꯡꯐꯝ ꯑꯣꯏꯈꯤ ꯍꯥꯏꯔꯤ KNAꯒꯤ ꯃꯦꯝꯕꯔ ꯑꯅꯤꯅ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯑꯃ ꯀꯪꯂꯥ ꯇꯣꯝꯕꯤꯗ ꯇꯝꯊꯤꯅ ꯐꯨꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯇꯔꯥꯏꯅ ꯂꯧꯗꯦ TAKL ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ KNAꯒꯤ ꯃꯦꯝꯕꯔ ꯑꯅꯤꯅ ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯥꯕ ꯃꯇꯝꯗ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯡꯁꯥꯎ ꯚꯤꯂꯦꯖ ꯍꯧꯖꯤꯡꯅ ꯀꯪꯂꯥ ꯇꯣꯝꯕꯤꯗ ꯂꯩꯕ ꯑꯥꯎꯇꯣ ꯁꯔꯚꯤꯁ ꯇꯧꯕ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯀꯤꯡꯁꯟ ꯀꯥꯁꯨꯡ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯀꯪꯂꯥ ꯇꯣꯝꯕꯤꯗ ꯇꯝꯊꯤꯅ ꯐꯨꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯗꯤ ꯇꯪꯈꯨꯜ ꯑꯖꯦ ꯀꯇꯝ ꯅꯥꯎꯂꯣꯡ TAKLꯅ ꯇꯔꯥꯏꯅ ꯂꯧꯗꯦ ꯊꯧꯗꯣꯛ ꯑꯗꯨ ꯇꯦꯔꯣꯔꯤꯖꯝꯒꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯂꯧꯒꯦ ꯍꯥꯏꯔꯛꯂꯤ TAKLꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ KNAꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯥꯜꯁꯤꯡ ꯐꯣꯡꯅ ꯌꯥꯖꯒꯗꯕꯅꯤ KNAꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯄꯣꯂꯣꯖꯤ ꯇꯧꯒꯗꯕꯅꯤ ꯂꯣꯏꯅꯅ ꯊꯝꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯄꯨꯡ 62ꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯇꯛꯁꯤꯜꯂꯛꯂꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯁꯥꯎꯗꯔꯟ ꯇꯥꯡꯈꯨꯜ ꯑꯦꯔꯤꯌꯥꯁꯤꯡꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯃꯗꯤ ꯀꯩꯊꯦꯜꯁꯤꯡꯒꯤ ꯃꯄꯨ ꯇꯥꯡꯈꯨꯜꯁꯤꯡꯒꯤꯅꯤ ꯃꯁꯤꯗ ꯀꯨꯀꯤꯁꯤꯡꯒꯤ ꯁꯥꯏꯟꯕꯣꯔꯗ ꯅꯠꯇ꯭ꯔꯒꯅ ꯁꯤꯝꯕꯣꯜ ꯊꯦꯠꯄ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ 60%ꯒꯤ ꯃꯊꯛꯇ ꯁꯣꯟꯊꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯂꯤ ꯁꯅꯥꯌꯥꯏꯃ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯨꯔꯕ ꯃꯇꯨꯡꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯍꯤꯔꯝꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥ ꯌꯨꯅꯤꯌꯟꯗ ꯇꯤꯟꯕ ꯆꯍꯤ 63 ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ 60%ꯒꯤ ꯃꯊꯛꯇ ꯁꯣꯠꯊꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯂꯤ ꯍꯥꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ RK ꯁꯅꯥꯌꯥꯏꯃ ꯃꯦꯒꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯏꯁꯨꯑꯦꯁꯟ ꯁꯤꯟꯗꯨꯅ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯂꯝꯌꯥꯟꯕ ꯁꯪꯂꯦꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ RK ꯁꯅꯥꯌꯥꯏꯃ ꯑꯦꯂꯥꯏꯁ ꯃꯦꯒꯦꯟ ꯔꯤꯇꯤꯌꯔ IAS ꯗꯣꯛꯇꯔ RK ꯅꯤꯃꯥꯏ ꯑꯃꯗꯤ IGNTU ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯍꯣꯃꯦꯟ ꯊꯥꯡꯖꯝꯅ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯣꯏꯈꯤ ꯂꯣꯏꯅꯅ UNIꯒꯤ ꯕ꯭ꯌꯨꯔꯣ ꯆꯤꯞ ꯅꯤꯡꯊꯧꯈꯣꯡꯖꯝ ꯁꯩꯇ꯭ꯌꯖꯤꯠꯅ ꯃꯣꯗꯦꯔꯦꯇꯔ ꯑꯣꯏꯅ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ RK ꯁꯅꯥꯌꯥꯏꯃꯅ ꯍꯥꯏ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯇꯧꯍꯩꯗꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯤꯌꯥꯝꯅ ꯈꯟꯕ ꯃꯤꯍꯨꯠꯅ ꯂꯩꯉꯥꯛꯄꯒꯤ ꯃꯍꯨꯠꯇ ꯗꯤꯜꯂꯤꯗꯒꯤ ꯃꯤꯍꯨꯠ ꯈꯟꯗꯨꯅ ꯂꯩꯉꯥꯛꯄꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯂꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃꯨꯛ ꯍꯟꯅ ꯔꯤꯚꯤꯌꯨ ꯇꯧꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯑꯃꯅꯤ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥ ꯆꯍꯤ 63 ꯍꯦꯟꯅ ꯂꯩꯔꯛꯂꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯐꯪꯍꯟꯗꯕ ꯑꯀꯤ ꯇꯨꯖꯨꯡ ꯐꯥꯎꯍꯟꯗꯕ ꯍꯤꯡꯕ ꯉꯝꯍꯟꯕꯗ ꯑꯃꯗꯤ ꯅꯤꯡꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯐꯥꯎꯕ ꯉꯝꯍꯟꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯪ 1949 ꯁꯦꯞꯇꯦꯝꯕꯔ 18 ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯗ ꯇꯤꯟꯕꯒꯤ ꯈꯨꯌꯦꯛ ꯄꯤꯅꯈꯤ ꯍꯥꯏꯔꯤꯕ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯔꯤꯚꯤꯌꯨ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯁꯤꯇꯤꯖꯦꯟꯁ ꯐꯣꯔ ꯖꯁꯇꯤꯁ ꯃꯅꯤꯄꯨꯔꯅ ꯊꯝꯂꯛꯂꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯤꯇꯤꯖꯦꯟꯁ ꯐꯣꯔ ꯖꯁꯇꯤꯁ ꯃꯅꯤꯄꯨꯔꯒꯤ ꯆꯤꯌꯔꯃꯦꯟ ꯁꯤꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯝ ꯃꯅꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯕꯨ ꯄꯥꯔꯠ C ꯁ꯭ꯇꯦꯠ ꯑꯣꯏꯅ ꯊꯝꯂꯝꯕꯗꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯜꯂꯛꯄꯗ ꯃꯇꯝ ꯁꯥꯡꯅ ꯆꯪꯈꯤꯕ ꯑꯃꯗꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥꯒꯤ ꯊꯕꯛ ꯀꯌꯥ ꯁꯣꯠꯊꯅ ꯂꯥꯛꯂꯤ ꯍꯥꯏꯈꯤ ꯃꯤꯌꯥꯝꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯅꯤꯡꯊꯤꯅ ꯐꯪꯍꯟꯗꯕ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕ ꯐꯥꯎꯍꯜꯂꯤ ꯍꯧꯈꯤꯕ ꯆꯍꯤ 2.5 ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯃꯤꯠꯌꯦꯡ
ꯆꯪꯗꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈꯤꯕꯒꯤ ꯇꯧꯅꯔꯤꯕ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯥꯛꯄꯅꯤ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯗ ꯂꯣ ꯀꯥꯏꯅ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄ ꯈꯪꯗꯣꯛꯅꯕ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯍꯥꯏ ꯂꯦꯚꯦꯜ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯁꯦꯝꯕ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯒꯚꯔꯅꯔꯒꯤ ꯈꯨꯠꯊꯥꯡꯗ PM ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕ ꯀꯃꯤꯁꯟ ꯁꯦꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯄ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯈꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯆꯨꯝꯕ ꯋꯦꯜ ꯐꯪꯍꯟꯅꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯨ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯌꯥꯝꯕꯦꯝ ꯁꯟꯖꯣꯏꯕꯨ ꯂꯥꯌꯦꯡꯈꯤꯕ ꯔꯤꯝꯁꯀꯤ ꯗꯣꯛꯇꯔ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯁꯤꯡꯅ ꯉꯁꯤ ꯔꯤꯝꯁꯇ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯕꯥꯃꯣꯟ ꯀꯥꯝꯄꯨ ꯈꯥꯕꯝꯗꯒꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯃꯤꯑꯣꯏ ꯑꯃ ꯃꯁꯥꯒꯤ ꯍꯛꯆꯥꯡꯒꯤ ꯁꯒꯟ ꯁꯔꯨꯛ ꯅꯥꯏ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯔꯤꯝꯁꯇ ꯄꯨꯈꯠꯂꯕ ꯃꯇꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯌꯥꯝꯕꯦꯝ ꯁꯟꯖꯣꯏ ꯃꯩꯇꯩ ꯃꯤꯁꯤꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯔꯤꯄꯣꯔꯠ ꯄꯨꯊꯣꯛꯄꯤꯌꯨ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯈꯤꯕ ꯗꯣꯛꯇꯔ ꯑꯗꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯉꯁꯤ ꯔꯤꯝꯁꯇ ꯂꯥꯛꯇꯨꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯃꯔꯥ ꯂꯩꯕ ꯗꯣꯛꯇꯔ ꯆꯩꯔꯥꯛꯄꯤꯌꯨ ꯋꯤ ꯋꯥꯟ ꯖꯁꯇꯤꯁ ꯍꯥꯏꯕ ꯄ꯭ꯂꯦꯀꯥꯔꯠꯁꯤꯡ ꯄꯥꯏꯗꯨꯅ ꯈꯨꯜꯂꯥꯎ ꯂꯥꯎꯈꯤꯕꯒ ꯂꯣꯏꯅꯅ ꯁꯟꯖꯣꯏꯒꯤ ꯃꯤꯁꯤ ꯑꯁꯤ ꯃꯦꯗꯤꯀꯦꯜ ꯇꯤꯝꯅ ꯊꯧꯁꯥꯗꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯝꯁꯀꯤ ꯗꯣꯛꯇꯔ ꯎꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯌꯥꯝꯕꯦꯝ ꯁꯟꯖꯣꯏꯒꯤ ꯃꯇꯩꯃꯅꯤ ꯍꯥꯏꯕꯤ ꯌꯥꯝꯕꯦꯝ ꯄꯟꯖꯥꯂꯥꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡ ꯔꯤꯝꯁꯀꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯐꯪꯕ ꯉꯝꯗꯕꯅ ꯉꯁꯤ ꯑꯁꯤ ꯔꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯎꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯟꯖꯣꯏ ꯂꯥꯌꯦꯡꯕꯗ ꯆꯦꯟꯅꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨ ꯊꯕꯛꯇꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯛꯊꯠꯄꯤꯌꯨ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯁꯟꯖꯣꯏ ꯂꯩꯈꯤꯗꯕꯗꯨꯒꯤ ꯔꯤꯄꯣꯔꯠ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯇꯦꯟꯗꯔꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ